अहानमक्तदा मयाम पुनमपु तराम नोक्सरी white fungus Nouna mayoknrkpa horoliba black fungus tagi hena tamthiraba kiba ama iramasiga matangda pawdama mataminasi leibak asina covid-19 gi ani suba wave ki saitheng marakta tamthiraba black fungus ki case kaya mayoknaringi serak asida hena tamthiraba white fungus ki case kaya amasu thengnaba horakle hairi agency gi report na hairi madudi medical expert singi matungina Maharashtra amadi Gujarat na singbada yamna khongjel yangna sandoliba black fungus natraga Mayoknrkpa asidagi di white fungus na tamthiba heli haina thajanari report singi matungina leibak asigi state ama oirba Bihar ki capital Patna da white fungus ki case mari thengna khre hairi white fungus na infect tawrba miyoi mari asigi manungda amadi Patna da ki aphawba doctor amani hairi health expert singi matungina white fungus na lungs ta sogan bagalona khujin unsa sakhau kidney brain hinung ki kayat amadi chin yauna haksang yate kayat singda su sogan mamarana masina black fungus ta ki tamthiba heli hairi Patna thenari white fungus ki case singi mari lenaba information asi Patna Medical College and Hospital PMC High C gi microbiology department ki head Dr. S.N. Singhana pirakibani hairi Dr. Singhana haikibada patient mari da coronavirus ka manaba symptoms sing thenaraki adubu makoi da covid-19 adi infect torumgi di hairi makoi da toba test kudimakta negative laki yamna kumna thijinba mada makoi sing tu white fungus ni infect tobani haiba khanglakibani hairi adumu namo nungai ningai orba paw ama oina hairiba patient marimak adu anti fungal medicine sing sinaraga phanma ngamkhre hairi doctor sing matungina white fungal infection na lungs ta sogali mati masi HRCT high resolution computed tomography test tawraga khangma ngami hairi doctor sing hairi mati HRCT test tawbada coronavirus infection gi manaba symptoms sing uba phanglabadi white fungus yawbra khangma ngamnaba mucus culture tawduna examine tawba maru oi India TV na phongba report amagi matungina karama miyo sing white fungus na khwaidagi hena sokan ba yabage haibigi matangda phongdoladuna Dr. Singhana hai black fungus kumna white fungal infection su immune son ba miyo sing attack tawi diabetes na ba miyo sing AIDS patient sing kidney transplant surgery tawro ba miyo sing matam sangni steroid sinner ba miyo sing white fungus na infect tawi yabagi oithokpa khwaidagi wangi covid patient sing idama oxygen sinabada section dabana makoi white fungus ki risk leheli hanasu Dr. Singhana hairi Oxygen cylinder de attached or humidifier asida miyana tap water on a seasonai tap water the white fungus yauramba yai masina oxygen support phangba miyoi aduda chest infection tohna ba machak am oiba yai hanasu Dr. Singhana makha tana report aduda palli chairak asida Union Health Ministry rang asi lebak asigi state singda mucormycosis natraga black fungus asibu epidemic haibada laina laisat ama oina lauthona makhangan khre hairi Health Ministry ki Joint Secretary Lab Agarwal gi letter mada state singna tamthirib infection asibu epidemic disease ek ki manung salhanna ba haikre hairi letter gi warol da Agarwal da haiki madudi haukiba nimit kharani asida mucormycosis ko fungal infection ama oina anoba singna ba mathorok lei amadi hairiba asi covid-19 patient sing maru ena steroid therapy chathariba miyo sing amadi sugar control tawdaba miyo sing marakta nare haina state kaya dagi report lagi Hariba fungal infection asina maram oraga COVID-19 patient singi marakta nabagi matam sangdokhanba amadi sibigi sang hengalali haibu wapung palli hanasu report asina makatari aroi batang asigi pawtungi video yengbiru punongpu amona thagachari